Kaka Manigi Machanupido kay maming kauge. Nupado ngay hak kalami. Machanupi karambagino aishu khangde ayam tahankige ko. Nupado atopa mi amada phone tawrami. Phone thammaga Gracie haiba Gracie. Wangamba cake yonbaduda Gracie haina hairami. Asomdana Gracie-ga Kriti-ga mamai mamit haifet kesanduna lairami machin manau keminari ngai gari thauzillaga khambagi makhol ama tarami. Kriti Baba hoi la amale lao changao mapalomda mapana wa ngangbagi khonjel tarami. Kriti prap chenthokre adubu Gracie di kaada leihorami. Makhoi singsu karomda changlaklami. Wangambana yoraktrisina kaida mu haikrage aduna. Amta phone toksaludana. Mapadu ngangna changlaklami. Cake leba chatli male nupa amana khumlami. Cake ti kaigi madia. Onthok pai angang ni ko aidi. Manina mathanta murum solami. Gracie pumnamak ka manungdagi tarami. Phamo noisu Kriti namaga na chigadi Manina makhoi singadu famhalaga Kriti da hanglami. Kriti imadi kaithel da gula leba chakhibane. Mani wangamudu phone amukta tawne. Makhoi irang langna duna leiringai wangambasu cake yawba box tu thangaga laklami. Chawba haibaga tawbaga wangambadi lakpu laehe. Makhoi pulap wangambada yengnarami. Dainadi wangambada maya kaduna mamit kuptaba makai yengduna leirami. Tomthinna dainada amuk yenglami. Mani kainu nang amuk tawra isina. Wangamba yamna lemna birthday gi enjoy tawminanaba simadi aiki side tagine. Daina wangambada munna yengduna lei magi mit yengduda kalakpagi mit yengama uba phangba ngamlami tomthinna. Mani chalo Nache do kauthoro Kriti da mache kauthorokna bahairami. Kriti su mache kauthokpa chatkre. Daina su magi bag tagi compact powder do lauthokduna mingsel yengduna mamai haifet amuk kesalami. Amuk su wangambada yenglami. Kesan baloi baga manigi imungi akoibadu haifet amuk yenglami. Chinbal thokna phongdoktrabasu magi mong matawduda Daina Manigi imungdu kaya hainadabagi mawong utlami. Kriti-ga Gracie-ga su thokminarai. Makhoi singdu Gracie-da mityeng loina tarami. Gracie ichamchamna yam henjanna kesandabida thoklaklami. Wangambasu mamai hek haigalakpada Gracie-ga michanarami. Karigino khangde hanna amuk yengningba fawali. Wangamba Gracie-da amuk yenglami. Somdana amuk liklaga Milan-ga unaduna leirami. Milan kaigino nang ngasi asuk yam isaw langise ha. Likla siwa ina langge na langbra. Aina haibase nang naphagi ekta tatho ise kaigino. Milan ai gadai da phagi tatho age likla. Nangse yam pakte he awoiba. Ngai khone nang na thabak sum haise thabak tawba kaise yam laibe type dani. Aina thabak tawdradi nang aingonda leiroi hairo ha. Likla wa makha amta taramde Milan-da haifet sauna yenglami. Likla da Milan miyoi bina hingbada changise kaino. Asibu wani ai haibirakese miyoi bina hingbada changise ahanbada oxygen carbon dioxide water hairaga Milan Likla-da haifet yeglami. Milan gi wahaiduna Likla dadi achakpa maida gi hapagum hena sawhalami. Likla fuk launa haugatlami. Ash Likla ngai khomi mina phagi tawraga yari ibungo oxygen songaga leihoro ibungo na. Ash ngai kho haibani haiduna Likla gi makhutu haifet farami. Likla su saurap tawna lepi. Milan nangse yam sawgali awoiba amta phamoba ai haigeba. Nupana yam jagal ai chubase ayam hainade aina harise serious tani da Milan. Sibu jagal ai chubu ko bro
nangonda oinarine nungsibai oinabane mi atopada hairobro sibo Milan gi wahai adu khakna likla gi maithongbu amuk hanna momon nokhan bangamli fana sauning lurabasu likla amuk nokfet tawduna hoiba kanamta da hainoba ado thabak ama tawna ba tawrase ai su tawni hairidana ado ai sarkar gi thabakti tawroe adudi kai tawdeba thika tawge aduga noi damo dawna film putoke adudi yaraba nang puto auro yare hanagi matawgum likla fuk hawgalaktuna amuk thoklaklami Milanna likla ngai ko haibane haiduna amuk kauduna tanarami somdana Gracie gi birthday cake kakpa loibaga inaduna leirami photo kapnaba video kapnaba duna irang langna leirami Kriti ga Gracie ga su achapot sin langbagi kitchen lomda amuk changlaklami Gracie as morok sabda loirani mimi do kharaga noisan sira Kriti as to ase yare pharak tarni kishu tawre heba machin manauna achapot tu khaidokna duna amamam pirami Gracie di makhoida tingak yengduna leirami makhoi singdu singju du chabada sakfam singdu khangon olami Daina su spoonna amurak hukpada kara henjanna amuktang hukpaga mana morok isa sabagi mongda hu ha haiduna kamlaklami ising haiduna pangkauda kaunarami Daina yam spicy oye ai chararoi Kriti ga Gracie ga du haifet yengnarami Gracie du inung nungai tabagi matawgum utlami Mani kainu morok yam sari sibo morok yam happy no noibo Gracie tumina leirami Kriti singjudi morok khara sabana hawe na khara sahan bane Daina chau sisu khara morok yam sai hawbudi yam hawe ado aidi morok yam chade haifet karim nana sumaina chardi noi chakhaw do yararoi ko Gracie makhoi singda haifet ikaiba phawrami yengubada wangambadudi wa amata ngangdaba makhai tuminna chaduna leirami machindadi sisa kamduna leirami adubu yamna hauna chaduna leirami Gracie magi matawdu hek urubada nokningba phawrakpagi haifet ngakna yengduna noklui Mani wangam nangdi ngambra wangamba morok saba henwanbagi phajana ngangba ngamdana sumaina sabasina haureda wangambagi matawdu ubada makhoisu wa launa noklami Gracie su yamna ngakna yengduna leirami Gracie wangambada ising bottle lansalami Daina wangambada amuk yenglami Gracie da amuk yenglami wangamba saba loiraga thage nupa amana soidre da wangamba nang Mani yare da wangam nabuk cha ania Chaba hek loibaga wangamba ising bottle ama mathanda guru launa thakchinlami amuktang haina kamthoklami wangamba hawe wangambagi matawduda Kriti wangambada yengaga nokthoraklami Gracie su noklami mayam su ingak ngakna yengduna leirami irang langna duna numidang duma haukhre Gracie ga Kriti ga su machin manaw famung amatada punna tuminarami kadai dano aina lakli sibo masibu kari lamno karamba leikol no aina leplibase Gracie ingak ngakduna mathanta murum sonjarami kadai dano aina leiri sibo imana pokpadagi mafam sibu phajaba mafam amta udri Gracie masa mathanta amuk yengthajabada mana tumbada setkiba fisoldu adumak setuna leirami masa mathanta ingak ngakjarami Khanghaudana kadomdagino khangde Gracie haina tapna kaurokpa khonjel ama tarami Gracie ingak ngaktuna koyeng yengduna leirami amuksu kaurokpa tabada Gracie fat leithok ubada angauba fizol khaktana leitengbi lairembi ama thoklaklami Gracie pumnamak ingak ngakna yengduna leirami Ibema Gracie nang aibu masak khangbra
Karigino nangna ingonda hanna amukta fauba udribagum yengido. Gracie ingak-ngakna, kanano, aibu mafam asida kaigi puraklibano. Rasi Lairembidu nokfet tawrami. Wa amata nganglamde. Makutta pairiba chai aduna mathanta karigumba khara sonbada Gracie da karigumba khara fawhallami. Gracie, ima Rasi Lairembi haina kauraklami. Rasi Lairembi, nangbu aina mafam asida kaubani. Ngasi se nangi chahi kunithoi suba numitni. Nangse lesabi mapung marei farabi haibado oirabani. Malem ima se yamna ware. Wakhal tadaba macha singse gyan tanaba hotnabada ima se yamna ware. Nangsu khangiba natra, loina uriba natra. Gracie, ai kaidau haibano. Rasi Lairembi, aina nangbu thazabagi taibang pan asida thabani. Nupigi wakhalon amana achauba awonba ama purakpa ngamgani haiba aina thazabagi aina nangbu taibang pan asida thabani. Hauzikti nang mapung marei fare aduna thabak asi nangna pangthokpa hauradabani. Kari karamba thaba? Gracie mikap khangthok thoklaklami. Mamit khangpang panglakpada mamaidu humangna pumchot chotlami. Kriti da onthok lubada Kriti di ningai da na tumduna leirami. Gracie mapukning da khanjarami. Aibu hauzik kari mangmangkige. Gracie magi mamangdu ningsingnaba hotnarami adubu ningsingba ngamlamde. Mamittu hek uishinbaga amuk. Nupa ama. Aigi ming pibarel. Nangidi. Aigidi Gracie. Hauzik kadai chattoiba? Ima Rasi Laimbina magi manakta lao hairame. Ai magi laifamsu khanghaudre aduna mado somda chatkiyena lakpane. Bibarel, aiga loinana chatlusi lao. Nanga, kamaina? Aigi sagol mathaksida kakhalao. Bibarel gi fazakraba sagol angaubadugi mathakta Gracie kakhatuna famlami. Somdana ayukki matamda shooting mafamda mani mi sunarabo nupa ama kai daino da kamani ngarangi morok tuda mi phanyam lamjel chenaba yaunaramani aikhoi tamo wangambasu o tu chari male chawba aisu ngasigi anirakti sure kaka kamani nasanupi ani do morok hataw hayu ko fazakraba masak singdo moibu heing mathingak ta ngairani mi daina Aikhoidi yam chadabani na kem tawbide. Mani. Nate asengbagi wangambudubu kayam ngamdrajat no ne. Ngarang ma kharadi henkre. Unthokpai angang nida. Somdana wangamba famungda hiptuna leirami. Machanupi Liklana ORS sembiduna leirami. Likla. Nupi mamangda apaw yamna sarubaini tamosu. Imana tawba singjudi morok sayena chade aduga mina tawba singjudi morok sarasu chaba. Wangamba as nangshuba wayam ngangi awoiba mado mayamna morok sai haibaduda ikaire khangi aduda aisu nungaitradana loina ngamsan thokre hawbudi am hawi. Likla hawni yamna hawni haujikti kai sare. Wangamba kaidorogi sibo nomatang na thokpabo Mana wana tawzaraga kamain charoidoino hawrabanina chare ngaikhone tamo ngasai tamo na ma haise nupidu natro wangamba haifet khumfam khanglamde tingak tawduna leirami Likla mabungi matawdu uraga nokfet tawrami ORS asembadu piduna farene adudi sise thaksalo amta ado simadi mana pitakpa natteko hairamaga Likla noksalamaga thokhirami Wangambasu momo noklami mathanta khanjai karigino khangde mase kaino matawrise ma hek ubada engonda kaino madi adum fawalle hana maga thengna rubasu nate adubu aigi thamoisinadi mabu yamna khangbugum fawraise Wangambagi thamoina magi wahangduda khumlaklami ho aduburo nungsibagi ahanba tangkak haiduni khara nungshiba haurabani Pura nungsibadi oidri
aduna nangi thamoy gi wado fonglukinu wangamba pura nungsiba oidriba khara khara nungsiba hawraklaba adudi karamba matamda mapung phana nungsidoiba magi thamoyna amuk khumlai maga fazana loinaduna thamoy thamoy khangnaraga magun igun khangnaraga nungchinarakpado adu faudi ngaisi kaidorage wakhal yamna khanjilukinu nangi nena tamgadaba oiradi any means many means tawdana adum oinaba silani oiganona tamdradi aisu khangde tanjaduda phone laksalami wangamba hello oh kamani nangbu kamain tawrino khara pharabo kamani kaisu tawdreda loose motion tawbai isa khara chokthabane kamani shooting horabo ai horen ngaktang leiraga lakpa yabra yenge la anuda pothajaro ngasigi namnabasu yamna leitre namgadabasu hawjikti ayamba loisileda somdana Gracie mamaga chak thongminaduna leirami adubu Gracie di iung ungduna leirami sumati kaidawrage nangna ngasaidagi iung ungido nasa nuwaitrabo nangbo kaisu tawdeda kainom sum ningsingambane nangi university gi mingchanba haiduna karam kandaneba hangchitne ima nangi MAC da loisaladi thabak amadi yengba yare dana nangswa aidi pesa ga pizaraga thabak ka tawbo ngamoiko ima lairik to kanna paw adudi nanaw nu pisi sumangai yamna haigadaba malaga kainom da phairaga hekda chatki nakoi na chin nanaw se ama si sungang bada khadang da chatlise adugi wadi ima su khadang phabini kaino tanjadu da Kriti su college halakpaga kitchen room da changaklami Kriti ai ngasi chak charoi ko ima kai amuk chasala e canteen da achapa phanyam chasala e Sumati sorry chasalo canteen gi thau phattaba mayam do aduga horena nabuk nai na tawro somdana Tomthin ga Dainaga fast food amada achapo chaminaduna leirami Tomthin ado nangaina haibdo yare ko Daina talli he ai ngamkiroi kaigi ai yam hainade aikoi artist masel longnabado longnadrasu koina se haibani longbai wadi aisu yamna lapna thamida ai yam phawhan kidoi watli ai film star nupada di leiraroi kaigi aigi nupadine paisa yam paigadaba ai buluna tawbigadaba jagat lawroidaba nangi nupida jagat lawbadudi aingonda di yaroi he ai gaida nupida jagat lawrage mi dinabai ngai ha wari watai sanaw phau yadradia Daina adumaina khambandi charaktrasu yaida tukat sei he nangonda di aidi khamban kai gi chawdoiba yare ngo ibema mi nei bani se koinei yena loina sandona re isidi mathau leitaba mina sandokpado aidi mawa amta lawde aikhoina photo thagatpa khudingi moina wari ama thoktoigi ngai leraba mi singsibo pungse yadre chanaba torse nungsina sedi yadaba chadi dum chathokpa aingondege Tomthinna khalami Daina kaidawrage amuna thanda murum soliduna kem tawde ado kainom hangene Daina kaino hango aise paisa kaya mo pairadi nangai na haiba yagane madugi wado kona khanase chalasila o hairaga Daina fuk launa hogat khirami Daina ngaikone haiduna Tomthin su lauduna lehorami somdana mani su mayumda halaklami yum lomda changlakpada sumati keduna tholakpadu ubada kaida chatluge hairino nangna awangi tada thanilgi machagi luhongbado ngasine adugi chatluge tawbane ngasidi yamna nganna hanbira ina ngasidi mi su sudre aduna shooting mapung phadre adum loiselae kadaidagi nachanupi singsina nahan morok asaba mayam pijarubai ngasi mi phanyam batin lamjel tawnare na laktre lei ising chaiduna Lairembi Gracie manina adumna hairakpaduda khanglep leplami mangonda famduna leiba Kritina adu khak charaga yam najaningaba haiduni moisu heroine sakhen bidudi nadro madi naramoine
ꯑꯩꯗꯤ ꯌꯥꯝ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯕ ꯆꯥꯗꯦ ꯀꯥꯏꯅ ꯁꯛꯇꯨꯒ ꯂꯥꯏꯊꯤꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯦꯃꯦꯔꯥꯗꯕꯨ ꯄꯪꯐ ꯐꯖꯕ ꯑꯣꯏꯅꯤꯡꯉꯦ ꯃꯥꯏꯗꯤ ꯁꯨꯛꯇꯪ ꯗꯣꯅꯥꯃꯨꯛꯇꯅꯤ ꯃꯥꯅ ꯄꯥꯛꯏꯗꯣ ꯈꯔ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ ꯒ꯭ꯔꯦꯁꯤ ꯑꯁ ꯀ꯭ꯔꯤꯇꯤ ꯌꯥꯔꯦ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯅꯤ ꯑꯇꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯋꯥꯉꯝꯕ ꯅꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯕꯨ ꯃꯣꯔꯣꯛꯇꯣ ꯀꯌꯥꯃꯨꯛ ꯊꯥꯛꯎꯔꯒꯦ ꯀ꯭ꯔꯤꯇꯤ ꯎ ꯃꯣꯔꯣꯛ ꯑꯅꯤꯗꯪꯅꯦ ꯃꯣꯏꯁꯨ ꯑꯗꯨꯗꯪ ꯆꯥꯕꯗꯨꯗ ꯌꯥꯝ ꯅꯥꯖꯅꯤꯡꯉꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯔꯒ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯒ꯭ꯔꯦꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯒ ꯒ꯭ꯔꯦꯁꯤꯒ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯇꯤ ꯆꯦ ꯅꯪꯅ ꯃꯤ ꯅꯥꯔꯒ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯑꯆꯥꯄꯣꯠ ꯆꯥꯔꯨꯕꯗꯩ ꯅꯥꯔꯒ ꯃꯤ ꯅꯣꯡꯃꯇꯪ ꯂꯥꯛꯄꯗꯨꯗ ꯀ꯭ꯔꯤꯇꯤꯁꯨ ꯅꯣꯛꯂꯝꯃꯤ ꯅꯪꯁꯤꯗꯤ ꯍꯩꯄꯥ ꯌꯥꯝ ꯁꯥꯏ ꯑꯉꯥꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯤꯔꯨꯔꯣ ꯏꯆꯦꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯏꯕ ꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯗꯨꯗ ꯑꯗꯨꯅꯦ ꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯗꯨꯒꯤ ꯀꯩꯁꯨ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤꯌꯦ ꯀ꯭ꯔꯤꯇꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯦꯞꯄꯒ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯤꯗꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯞꯊꯔꯕꯁꯨ ꯃꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗ ꯃꯃꯪꯗ ꯒ꯭ꯔꯦꯁꯤ ꯎꯪꯗꯨꯅ ꯐꯖꯈ꯭ꯔꯕ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯒ꯭ꯔꯦꯁꯤ ꯃꯃꯥꯏ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯕꯤꯕꯥꯔꯦꯜ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯒ꯭ꯔꯦꯁꯤ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯁꯒꯣꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯤꯗ ꯍꯥꯏꯔꯒ ꯒ꯭ꯔꯦꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤ ꯀꯩ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯁꯨꯝ ꯀꯩꯅꯣꯃ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯅꯪ ꯎꯅꯕ ꯂꯥꯛꯄꯅꯦ ꯒ꯭ꯔꯦꯁꯤ ꯍꯥꯎ ꯅꯪꯒꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯋꯥꯔꯤ ꯂꯤꯔꯛꯑꯣ ꯕꯤꯕꯥꯔꯦꯜꯗ ꯒ꯭ꯔꯦꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯅꯪ ꯀꯩꯁꯨꯝ ꯈꯪꯗ꯭ꯔꯣ ꯍꯥꯏꯁꯦ ꯈꯪꯉꯦ ꯈꯔꯗꯤ ꯈꯔꯁꯨ ꯎꯏ ꯑꯗꯨꯕꯨ ꯂꯣꯏꯅꯗꯤ ꯎꯔꯨꯗꯦ ꯌꯦꯡꯂꯨꯗꯦ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯃꯤꯠ ꯅꯥꯕ ꯌꯦꯡꯍꯩꯗꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯅꯪꯅ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯤ ꯑꯩ ꯈꯪꯅꯤꯡꯉꯦ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯉꯔꯥꯡ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯋꯦ ꯒ꯭ꯔꯦꯁꯤ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯇꯤꯌꯥꯗ ꯌꯦꯡꯂꯨꯕꯗ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯅ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈꯤꯔꯝꯃꯤ ꯒ꯭ꯔꯦꯁꯤ ꯅꯣꯡ ꯆꯨꯗꯣꯔ ꯃꯥꯜꯂꯦ ꯆꯠꯍꯧꯔꯁꯤꯔꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯕꯥꯔꯦꯜ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯑꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯕꯤꯕꯥꯔꯦꯜꯅ ꯒ꯭ꯔꯦꯁꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯃꯊꯛꯇ ꯁꯠ ꯁꯠ ꯀꯥꯈꯠꯈꯤꯔꯝꯃꯤ ꯒ꯭ꯔꯦꯁꯤꯁꯨ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯝꯃꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯒ꯭ꯔꯦꯁꯤ ꯕꯤꯕꯥꯔꯦꯜꯒꯤ ꯈ꯭ꯋꯥꯡꯗ ꯆꯦꯠꯅ ꯀꯣꯜꯂꯝꯃꯤ ꯒ꯭ꯔꯦꯁꯤ ꯈꯪꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯝꯃꯤ ꯀ꯭ꯔꯤꯇꯤ ꯀꯩꯗꯧꯔꯒꯦ ꯆꯦ ꯍꯥ ꯀꯦꯝ ꯇꯧꯗꯦ ꯇꯨꯝꯃꯣ ꯌꯥꯔꯦ ꯍꯥꯏꯔꯒ ꯒ꯭ꯔꯦꯁꯤ ꯍꯤꯞꯊꯔꯝꯃꯤ ꯀ꯭ꯔꯤꯇꯤꯁꯨ ꯑꯗꯨꯝ ꯍꯤꯞꯊꯈ꯭ꯔꯦ